Pauchadi Yumpum Uivamat River Paukara update Taujari. Mamang the Singilu Singba Karana Singi, Saktung Singba Tambakta, Yonto Laga Singa Tamganung Sinataba Honaramba, Laibak Tibani, Erazen. Singilam the Miamgilu Singbani, Haba Miamgi Musina Singi, Miamgi Tatarakpa, Government Gizai Patarangi and Pamjona Atai Palunkia Singi Miamda, Yavandana Tampakta, Yontok Masaki Maral Matum, Lepselaga, Sing the Karisu government the Piraktabu when Walaga. Sing the Karisu government Piraktabu when Walaga Singamasum Tam Anika Marakta, Nungsina Naba Honariba, Asimak Jamna Labak Tibani and Education Minister S. Razana Pangdokre. Lamsang Assembly Constituency Laitung the Laipa Salam Birian Gijum the Pangtopa Lamsang Esida. Hana Congress ki Tau Purum Passing Amity Worker Punasani Kungamatoina. BJP the Yorokpagi, Opagitorum the Wagangla Minister S. Razana Ike. In Birana losing government as he go to Hilski Makata Tongan Tongan Ba, Departments ki Kutang the Piriba, Miamgi Fatarangi Taboxing Skim Singi Kanaba. Ado Kulkulda, Zahulak Padagi Singi Miam the government as he Mau Pangan Bakaloina Hana. Lana long the Ramasing Adu Semdok Pangamle. Mamang the Miamgi losing book keeping the Miamgi. Saktunga si Impalda, John Tolakasing the Karisu Togdana Oina, Wanduna. Singtamki Marakta Tazaba Mangan Nabakonari, Masimak Yamna Lebak Tibani. In Birana losing government assisting the Satuna cabinet me pam the award apa kaya amamen kat pirapadage. Hena for Bambari Sarpangamle, government as Lapodagi National Highway Sing Pibam Pare, Singi district Imakatil Kaya Sare. Sarvamna Madapna Singba Kaya Singi district headquarters in the Sagale. Zal Ziban Basin Gimakada Singi, Amrikunga Tong Kotik Tanganaba, Papa Ising Panganaba. Tawang Sing Paikali, Lamsang Esiki Manung the Su, overhead tanks in Sakatun Ising Panganaba Huanare. Lamda Masigi entrepreneur sing both sa the contragi grant pitun startup scheme packet pagaloina. Makoy semen loan packet na bukhona bada government na mateng pangle. Sang labas sa hitara magagi Congress ki government na lamsang esida karijay fatawrang paikalam bagi anasu. Minister S. Razana Hangke. Lambi thong amata ning thinda samlamde lambi sing atu haujik anuba. Government na sila kudagi semgalakpani lamsang praja high school higher secondary ki thakta upgrade tawre. Hana praja high school amadi aibong pokpi high school si higher secondary school da upgrade tawraba matungda. Amo Congress government downgrade to kibani under the Persa high school se higher secondary school da upgrade to rakpani government school phakatan si mission ki makada laik tamba phangda phairu sing mamai masing tamba ki khutong saba phangan na lakle hausi government ki school sing da ming chan ba phangda gi phibam da lakhrabani manghai lamsang a sida lambi thonggi manghai lamsang a sida lambi thonggi phibam phatabal heloi political ki khena ba thamdana mangda sangsin ba a si amu halasi an samhana ba katana phangdoke Ngasi ki thormatu the BJP Manipur Pradesh ki President A. Sardana Haike. Hauki basahi yung po the government parama party at the state asiki sambiram dabak kaya ama hausik. Kana BJP na sanggot palak nari. Mamang da sahi kaya ama pakit pangamlam daba ILP Housing Center da ayriba government asina. Lamda masigi miyam ki sentiment kang na pirakre. Center da layriba BJP ki government asina miyam ki damakta. Kaya jam na kanbagi haiba asi anda ki. COVID-19 ki lachat matamas na miyam ki damak claim na siyang pipito na lakle. Mahang makatan hai political party amada political party amaba ikai khumna pam thoge atoba party ki firal bo ikai khumna ba pihanenge ikai khumna bi daba asimbak laibak thibani thormatu da lamsang BJP manalge president Y Mohindro Jawna atailu singba kyana sargya ke makhajarakpa atopa pau amadana gangster Ankit Gujar jail sike pi matang ta siwe na thikat pa hokre sayesi ki August mari da Tihar jail ki custody da jail authority da wonai badage Laikidabani Arba Gangster Ankit Gujar ki matang the Central Bureau of Investigation CBI Special Crime Unit Investigation Sataba Haukre. Mamang the Federal Provisioncy Ashita Delhi High Court Direction Pirak Padage. Agency since September Dala the First Information Report. FIR Amalokot Kibani CBI na down the investigation Satarakiba Asiga Loinana. Miara Sigi matang the Marita evidence documents in Amadi CCTV footage na Simba Kudimak Delhi Police Amazon Gang Authority the Kilokot Pahukre. Ankit Gujar hariba gangster asiki matak ta Delhi Haryana amasung Uttar Pradesh ki tongan ba police station sing lokot ki ba case tara khom do gamari lein na bhag Tihar jail da ai rakhe bane maga se jail atu ki atopa inmate ani ka loinir central jail number 3 ki ward 5 a ki cell number 16 ta le rakhe bani ma ka pun le men rakhe bet mat sing atu de Gurjit amasung Gurmit channel ariba sing asine Haukiba gas ahung ki dong tilpung ahung makharum tar pada jail ki staff sing na Ankit na leiriba cell atu da khangau da thi ba hum ba ki thabak jathake Matamaduda sale adugi sorry amaga mobile phone ama charger amasung data cable ama supang bangam ki ana sale adugi authority sing na pangdoke
Angkit Gorjit amasung Gormit ki matakta punishment ticket amasel authority na semlaba matungda ward number 5A da matamadu da duty ta ki warden aduna angkit pa ward number 1 da putok na tongana tamna la wafam khangan ki aire hari border adu jail adugi superintendent na issue tawrakhibani aduga duty ta dun laikiba deputy superintendent tabak hoina pangthokibani aire namidagidugi namida pung 3 makhairum tarak pada angkit jawna inmet ahumaduna Makoi bo tokai thamna na jail authority ki thawang adu janing de bang tok na protest thaki aire madamadu da jail ki deputy superintendent Narendra Mira amasung inbed home adu ki marakta akan bawa fam sem phongdok na duna hian yang tina bagi thaba kama yorake mamai thangda ankit na Narendra Mina da khutha baw rakhi aina mamangda Delhi High Court na chathaki be hearing amada jail authority sina phongdok pa lai ki bane jail adu ge tai official sing su thodok thofum da sangchilak duna khandari bedu kam dok ki aire Angkit Gujar ki matakta atopa punishment ticket amasu tongana semtuna magna Narendra Mina da attack tau ki batu ki nama jail tu ki 1 number 1 ki cell number 9 da angkit pu lainer ba khanan ke amarum da Gorjit amasung Gormit ani bano ward number 1 ki cell number 19 da line ki bani aire Nagalamarum da Angkit Gujar nadi mahaki mapa masa paiduna makhatan da layang ki aibe yakide matang namiki namida waram pung 3 minute kon mga tarak padasu duty doctor atu da telefon tarak pada ki satuni yeng lob da Angkit Gujar mahage sel banung da hip tharaga lairam ki makhatan yeng lob matung da agas mari ke ayu pung 3 minute tara mga tap da Angkit si ana duty doctor atu na phangdora khibani aiba wafam jail authority sing da court da pawdam khibani UP da Kolkata gi flyover ki picture aplabagi TMC BJP ki marakta nongno kanare Chief Minister Yogi Adityanath ki Uttar Pradesh ki economic progress ki project ki matang da government ki advertisement amada Kolkata flyover ki image ni aiba ama ablabadagi ngasi Trinamool Congress na thawng adu akan ba mong da janing da phongdokre image adu Kolkata flyover ni aiba confirm tawrapadagi West Bengal BJP na UP government expressway sabaki ni aina claim tawdun Eastern State asida Mamata Banerjee ki regime makada flyover kaya tukre aiba maral seki Transforming Uttar Pradesh under Yogi Adityanath haina mingthon ba advertisement adu da higok amaso angoba masuna masakwariba flyover amagi image jawi aike English ngani taraga tari ki mamang da UP na investment gi matang da yamna lumda lokide adu bamhak na sahi mari makai sasan tarok padagi aso bawon balakle amati lebak asida sel thongi patang da ani suba khwai gi phibam pharak parizan ama oire aina advertisement adu da palle Srinagar da lalauba singi attack da police officer amasire Ngasi Srinagar gi Khaniyar locality de lalauba amna point blank da nangwaina ka pada police officer amasire and official sina si phangdokre official sing aduna hai lalauba aduna officer adu da nangwaina ka ki maduda mark soki mark atuba matam da gawra da leiba SKIMS da bukat ki aduba mahake asopa aduna maram oiduna laikidre laibak tiba thawdok adu ngasi chawrakna nongthil pung amaga minute kontra manga taba da thokibani aina official sing aduna aike laikidaba officer adu police station Khaniyar da posting taba Provisionary Sub-Inspector Arshid Ahmad Kawi and official aduna aike thawdok ki matang da CCTV footage ki matungina Khaniyar da leba market complex amada marketplace amada lalauba amana point blank range da officer adu da jam trabada nongmai anira kapsin ki aire official singna hai mafam adu question da attack thaba chatharamba lalauba adu phana da bathiba umba ki thabak sathaba aukre arve da content sing asi kemera oiba pau khara asi ba pau dam jariba Manipur Local News YouTube channel amadi Facebook page asi dagi yang video pun makpa thaga sari channel asina tom ta kanara badi subscribe tawi dribasina subscribe tawi ramaloina like and share tawi sukawi katam namakpo amakana thaga sari